ꯈꯨꯅꯨꯡꯒꯤ ꯐꯗꯤꯒꯣꯝꯗ ꯍꯌꯤꯡ ꯈꯣꯏꯅ ꯉꯔꯪ ꯉꯔꯪ ꯉꯪꯉꯒ ꯂꯩ ꯆꯨꯞꯄꯗ ꯌꯦꯡꯒꯦ ꯁꯤ ꯃꯌꯥꯝ ꯐꯖꯗ꯭ꯔꯦ ꯌꯦꯡꯉꯣ ꯁꯤ ꯃꯌꯥꯝ ꯐꯗꯤꯒꯣꯝꯁꯤꯁꯨ ꯐꯖꯗ꯭ꯔꯦ ꯌꯦꯡꯉꯣ ꯑꯁ ꯃꯄꯥꯟ ꯃꯔꯛꯁꯤꯒ ꯍꯌꯤꯡ ꯈꯣꯏ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯍꯌꯤꯡ ꯈꯣꯏ ꯃꯌꯥꯝ ꯇꯣꯡꯉꯒ ꯃꯥꯒꯤ ꯃꯄꯥꯟꯒꯤ ꯑꯊꯨꯝꯕꯗꯣ ꯆꯥꯔꯤꯕ ꯆꯨꯞꯄꯤꯕ ꯍꯥꯏꯇꯥꯔꯦꯀꯣ ꯂꯩꯍꯤꯛ ꯍꯥꯏꯕ ꯇꯥꯔꯦ ꯂꯩꯍꯤꯛ ꯆꯨꯞꯄꯤꯅꯤ ꯃꯌꯥꯝ ꯐꯖꯗ꯭ꯔꯥ ꯐꯖꯅ ꯐꯖꯕꯅꯤꯀꯣ ꯃꯣꯏꯒꯤ ꯃꯄꯥꯟꯒꯤ ꯑꯊꯨꯝꯕꯗꯣ ꯃꯣꯏꯅ ꯆꯨꯞꯄꯤꯕꯗꯨ ꯃꯌꯥꯝ ꯂꯩꯔꯤ ꯃꯌꯥꯝ ꯆꯨꯞꯄꯤꯁꯤꯁꯨ ꯎꯔꯕ ꯇꯨ ꯍꯌꯤꯡ ꯃꯌꯥꯝ ꯆꯨꯞꯇꯅ ꯂꯩꯔꯦ ꯌꯥꯝ ꯎꯕꯤꯕ꯭ꯔꯥ ꯆꯨꯞꯄꯤꯁꯦ ꯃꯣꯏꯅ ꯆꯨꯞꯄꯤꯁꯦ ꯍꯌꯤꯡ ꯃꯌꯥꯝꯅ ꯇꯨ ꯈꯣꯏꯍꯤ ꯍꯌꯤꯡ ꯃꯌꯥꯝꯅꯅꯦ ꯂꯩꯍꯤꯛꯀꯤ ꯑꯊꯨꯝꯕꯗ ꯆꯨꯞꯄꯤꯕ ꯈꯣꯏꯅ ꯉꯔꯪ ꯉꯔꯪ ꯉꯪꯅ ꯂꯩꯌꯦ ꯃꯌꯥꯝ ꯇꯥꯕ꯭ꯔꯥ ꯈꯣꯏ ꯉꯪꯉꯤꯁꯦ ꯎꯔꯕ ꯑꯗꯨꯅ ꯈꯣꯏ ꯍꯌꯤꯡ ꯈꯣꯏꯁꯤꯡꯁꯤꯅꯅꯦ ꯀꯩꯅꯣꯒꯤ ꯐꯗꯤꯒꯣꯝ ꯃꯄꯥꯟꯒꯤ ꯑꯊꯨꯝꯕ ꯂꯩꯍꯤꯛꯇꯣ ꯆꯨꯞꯄꯤꯕ ꯐꯖꯗ꯭ꯔꯥ ꯄꯥꯏꯔ ꯄꯥꯏꯔꯒ ꯂꯩꯔꯦ ꯆꯨꯞꯄꯤꯁꯦ ꯌꯥꯝ ꯐꯖꯩꯌꯦ ꯃꯌꯥꯝ ꯑꯁꯦꯡꯕ ꯎꯔꯗꯤ ꯌꯥꯝ ꯁꯥꯊꯤꯅ ꯐꯖꯩꯑꯕ ꯑꯁ ꯑꯩꯈꯣꯏ ꯂꯩꯗꯅꯦ ꯈꯣꯏ ꯃꯌꯥꯝ ꯏꯟꯕ ꯇꯧꯅ ꯇꯧꯔꯤꯅꯦꯕ ꯌꯥꯝ ꯐꯖꯩꯌꯦ ꯑꯩꯅ ꯆꯪꯉꯛꯄꯗꯨꯒ ꯈꯔ ꯈꯔ ꯂꯥꯞꯅ ꯄꯥꯊꯣꯛꯈ꯭ꯔꯦ ꯑꯗꯨ ꯂꯥꯞꯅ ꯂꯥꯞꯅ ꯈꯣꯏ ꯀꯩꯅꯣ ꯂꯩꯍꯤꯛ ꯆꯨꯞꯈ꯭ꯔꯦ ꯄꯥꯏꯁꯦ ꯎꯔꯕ ꯎꯔꯕ ꯈꯣꯏ ꯃꯌꯥꯝ ꯄꯥꯏꯁꯦ ꯁꯤꯁꯨ ꯑꯃ ꯂꯩꯌꯦ ꯇꯨ ꯄꯥꯏꯁꯦ ꯆꯨꯞꯄ ꯍꯣꯠꯅꯔꯤ ꯁꯤꯁꯨ ꯑꯃ ꯂꯩꯔꯦ ꯁꯤꯁꯨ ꯑꯃ ꯂꯩ ꯌꯥꯎ ꯐꯖꯕꯅ ꯂꯩꯍꯤꯛ ꯆꯨꯞꯄꯗꯒꯤ ꯉꯥꯏꯔꯦ ꯁꯤꯁꯨ ꯑꯃ ꯂꯩꯔꯦ ꯃꯌꯥꯝ ꯌꯦꯡꯉꯨꯁꯦ ꯐꯖꯗ꯭ꯔꯥ ꯋꯥꯎ ꯈꯨꯐꯖ ꯑꯃ ꯁꯤꯁꯨ ꯑꯃ ꯂꯩ ꯉꯔꯪ ꯉꯔꯪ ꯂꯥꯎꯔꯤꯁꯦ ꯇꯥꯕꯤꯕ꯭ꯔꯥ ꯃꯌꯥꯝ ꯑꯩꯗꯤ ꯇꯥꯔꯦꯕꯀꯣ ꯑꯗꯣ ꯃꯄꯥꯟꯁꯤꯒꯗꯤ ꯇꯥꯒꯗ꯭ꯔꯥ ꯇꯥꯔꯣꯏꯗ꯭ꯔꯥ ꯈꯪꯗꯦ ꯁꯤ ꯂꯩ ꯁꯤꯁꯨ ꯂꯩ ꯌꯥꯝ ꯄꯥꯏ ꯑꯩꯉꯣꯟꯗ ꯆꯤꯛꯂꯛꯀꯗ꯭ꯔꯥ ꯈꯪꯗꯦꯕ ꯀꯤꯗꯤ ꯀꯤꯖꯔꯦ ꯃꯣꯏꯁꯦ ꯂꯩꯍꯤꯛ ꯃꯨꯟꯅꯔꯤꯑꯕ ꯁꯤꯒꯁꯨ ꯂꯩ ꯁ꯭ꯋꯥꯏꯁꯤꯅꯅꯦ ꯈꯔ ꯄꯣꯏꯈꯤꯕꯅꯤꯅ
ꯃꯌꯥꯝ ꯐꯖꯗ꯭ꯔꯁꯨ ꯌꯦꯡꯉꯣ ꯃꯌꯥꯝ ꯄꯥꯏꯅ ꯂꯩ ꯉꯔꯪ ꯉꯔꯪ ꯉꯪꯒ ꯃꯌꯥꯝ ꯇꯥꯕꯤꯕ꯭ꯔꯥ ꯂꯣꯏꯔꯕꯅꯤꯅ ꯌꯦꯡꯕ ꯂꯣꯏꯔꯕꯅꯤꯅ ꯃꯇꯥꯡ ꯑꯁꯤꯗ ꯀꯥꯏꯅꯔꯁꯤ ꯃꯊꯪꯒꯤ ꯑꯃꯨꯛ ꯚꯤꯗꯤꯑꯣꯗ ꯌꯦꯡꯅꯔꯁꯤ ꯕꯥꯏ ꯇꯥꯇꯥ